Russiana Ahing Chuppa Ukraine the bomb Thadakhre Russiana Ukraine gi nongpok thangba amasung mayai thangba saruk singda laiba city singda Ahing Chuppa bomb kapsilaki haina Ukraine gi official singda phongdokhre Ukraine gi konung Kiev ki nongpok thangba saruk Russia ga lonaba sami amasung power plant ama thugai khre haina regional leader Dimitro Zivitsky na phongdokhe Kiev ki nongchup thangba saruk ta laiba Jitomir amasung thangnaba Sernia Kip town da laiba depo sing da su bomb sing tarakhe Kip city gi mapan thangbada laiba district bucha da nongmai achoba kapsilaki haina mayor na report tawkhe aikhoina haksang sing khomjin ba phawba ngamkhide maramde ayuk nungthil numidang nongmai achoba kapsilakpa lepkhide haina mayor Anatol Fedoruk na phongdokhe haksang sing hui sing na maset setlaga city gi lambi sing da chelaga pukhi haina mahak na makhata na phongdokhe miyam tek takaida na sumi Jatomir Kharkiv Maria Pulamasung Kip City gi mapanda laiba Butsa yauna district sing thadok tuna satpa yana ba miyoi bagi minungsi yengduna lambi hangna ba Ukraine government na demand tawkhe Ukraine gi nongsup thangba sarukta yamna thapa Labib City gi mayor na haikhe laibak asigi lan nanglaba saruk singdagi chelakba miyoi lising kaya gi chana thakna ba masung laina ba mafam pibada city asina awaba mayok na re aikhoi ta sengna mateng loba mathau tai haina mayor Adria Sadop yi na phongdokhe Mayum makai thadok chelakpa Ukrainian lak ani hen hausi Lavivta sport hall sing school sing hospital sing amasung sir sing da pik than laire matam amada lamkoiba sing na yamna pamnaba puwari ga mari lainaba city asida lan mamangda miyoi lak taret laikhe mayor na haikhe city asida chak ensang thongba yaba chakhum yauba achouba ten sing saba mathau tare hauzik Russia gi lanmi sing na koisin duna thamliba city sing dage humanitarian corridor sing Hanglabadi masidagi hena miyoi lising kaya laklaba yai US amasung European Union gi landarak tringaida Kiev dagi labib ta honglakhe labib asi Ukraine ga thangnana laiba Poland da cheliba miyoi singge maruoiba phawpham oire Ukraine gi miyoi million 1.7 gi manungda mayam ama city asi phawdaga mapan laibak ta chatle United Nations na Ukraine da oiba phibam asi malem gi anisuba lanjau matung Europe ta khwaidagi thuna hengalakliba refugee crisis ni haire Russia gi general secretary Russia na landa ba hukrba matung dage khudum chanana ba hona riba Ukraine gi khwaidagi chawba anisuba city Kharkiv ta sokna ba lanphamda Russia gi general ama secretary haina Ukrainian military intelligence agency na phongdokhre miyoi adude major general Baitali Gerasimov chahi nifuga mangane Syria amasung Chechnya da Russia gi forcing ga loinana Lan sangkhiba amasung 2014 da Crimea loksinbada saruk yakhiba miyoi ni haina Ukraine gi military intelligence agency na haikhe Russia gi atopa general amasu mamangda lan asida sekre Russia gi taret suba airborne division gi commanding general major general Andrei Sukhovetsky Ukraine gi lanpham da sekre haibase achumbani haina Russia da local officers gi organization amana phongdokhe Sukhovetsky su Syria da sathaba Russia gi military campaign da saruk yakhe Ukraine da ni suba Russian general secretary sumida nongthak attack satharak pada yamdrabada miyoi kunga mathoi secretary attack sathariba Ukraine gi city sing da misam sing gi damak Russia na humanitarian corridor sing hangdokani haina laukthokre adubu lan adudage misam sing bu nanthok hankhidana ba honai haina Russia bu Ukraine na maral secretary maraksida Ukraine gi konung Kiev ki nongpok ta kilometer sahum ga mangarom lappa sumi city da nongthak attack satharak pada angang ani yauna yamdrabada miyoi kunga mathoi secretary Russia ngamkhai manakta laiba sumida numit kaya ni romdagi hauna akan bamong da khudthokna ragle Ukraine forcing na Russia gi lanmi lising taraga mathoi hena hatkre haikhe adubu Russia na de lanmi sangma rom khakni haikhe Ukraine gi misi minagi matangda hauzik phawbada nakan animak aduna asengba phongdoktre maraksida Russia na landarakhi baduda Russian lanmi singna langoi sanduna lairaba Kharkiv city gi manakta Ukraine forcing na Russia gi army general ama hatkre haina Ukraine gi military intelligence na ngarang leibak pokpo numita phongdokhre lan asida sikhibada mahakna anisuba Russian general ne lan thokliba mafam singdagi micham sing lokthokpagi thabakta apanba pina bahonai haina Russia bu Ukraine maral sikhi maral leitaba miyoi sing chatpada thingnaba tank sing rocket launcher sing amasung mine bomb sing Russia na seasonai haina Ukraine gi president Zelensky na haikhe Russia na maruoiba Ukraine gi city sing de attack tangkhalakre hauzik attack satharagliba city sing adude nongpokta Kharkiv awang nongpokta sumi konung Kiev manaki Gostomel khanong sukta Mykolaiv ne
Maraksida makok thongba US General Mark Milley na Europe ta thamliba American troops singda Great Power War ama thokpa thingnaba makoigi phirep unnaba appeal tawkhre. US Joint Chiefs of Staff ki chairman aduna Russia na landaba du mayok nariba NATO gi nongpok thangba nakal adu ngaknaba Russia gi achetpa phirep unnaba Europe ta lakle. NATO gi member nataba Ukraine da land gi khud thoknaba hengalakhibaga United States na lusingba ally singna Russia ga hena naknaba laibak singda troop lising kaya thajinkre. Russian sing aduna makata na landarak pa khudingwak mangjong na thingnaba masung Great Power War ama thingnaba alliance asigidamak aikhoi gi mapanggal amasung warep aikhoi gi samlapa du unnaba aikhoi na soidana mag khulai thuna paukhum piba mathau tai haina kha thangba Romania gi Constanta Manake Air Base ama da thamliba US landmi singda General Milley na haikhe Malem gi ahan balanjaw haukiba 1914 dagi Malem gi ani subalanjaw loisinba 1945 faubada miyoi koti taraga mga hatkre aikhoi na madu amukhan na kaidongaida thokhanba pamde haina mahak na haikhe United States na matampumbagi oina Europe ta lanme lising humpuga tare lom thamle makha hena sangsilakadabadagi Moscow bu thingba khongthang amada Russia gi khongbu oiriba Belarus amasung Ukraine ga thangnaba laibak singgi paringda kilometer lising amaga chani sangna haukiba chayol singda US na ahen balan mi lising taraga mga rom thamkhre Lithuania, Latvia amasung Estonia kauba Baltic laibak ahumda punna US lan mi lising ani ga chamnga su thamkhre Poland da US lan mi lising tara Romania da lising ani ga chamre Slovakia da lising amaga chamnga Bulgaria da sahum ga yangkai amasung Hungary da chani thamkhre US ki makok thongba General Milley na athuba koina chatpa khongchat amada numit kharani sigi manungda laibak sing asigi manungdagi laibak manga da chatkhre Russia gi landawagi thabak yamna tapthakre Russia forces na landawagi thabak chathari adubu makoi gi lanmi singi khongjang asi angakpa phangna tapthare haina Ukrainian Armed Forces ki General Staff na masagi khwaidagi noba update amada phongdokhre Facebook ta thagalakhiba post amada General Staff na kha nongpok amasung awang zone gi akhanaba ngamkhai area kayada Defense Force ki group na makata na operation chathari haina phongdokhe Ahing capital da laire Lotte Zelensky Jati gi mapam da pikhiba khwaidagi noba paujel amada Ukraine gi President Volodymyr Zelensky na mahak hojiksu capital kipta lairi amasung kanamata ki de haina phongdokhre Facebook ta thagalakhiba video amada Zelensky na mahak ke office tagi Kip city gi saktam utkhe Ahing kip ta laire Bangkova street ta laire Ahing Lotte kanamata ki de aikhoi gi laibak ningbagi lan ase mai pakhanana bagi damak karimata ki de haina President Zelensky na haikhe mahaki video message adu Ukrainian amasung Russian mihut singi marakta humlak suba round ge wari sanabada karimata yanaba purakpa ngamdana loisin khraba matungdane wari sanaba adu Belarus Poland ge lona bada laiba Beloveskaya Puskada pung ahum rom sathaki haire wari sanabada saruk yariba Russia gi mihut kangbu ge lusingba amasung Russian President gi khongbu Vladimir Medinsky na phongdokhiba matungin na political amasung military gi matangda wari sanabagi thabak makha chatharabasu wari si yamna luri amasung yanaba purakadawre haibada yamna nganmalli haire Russia gi maikaina akhanaba agreement sing yauna yamlaba document set sing pukhi adubu Ukraine gi maikaina maduda sign to haiba yakhide adubu makhoina nainage haiduna maramda pukre haina Medinsky na haikhe Biden na Russia gi thau leiba thingkhre Ukraine da landawagi damak Russia gi mathakta chairak piba amasung senmit londa kham thengna sokhanana bagi thabak makha chathaba oina United States ke President Joe Biden na Russia dagi thau leibagi thabak thingjinkhre haire Russia gi mathakta achoba sanction thamjinkiba matamda thau leibagi thabakte thinghodaba adu achoba soiba mane madu thingbiyu haina Ukraine gi President Volodymyr Zelensky na US amasung nongsup leibak singi official singda appeal torokpadagi Biden na phirep adu laukibani haire Russia gi financial sector da thingba kaya thamlabasu thau leibadadi athingba thamdaba asina Russia da sel makhata na laghannabagi machak oikhe Biden lauriba phirep asina US da thau gi mamal tangkhalatuna awaba kharadi piraba yai adubu Russia gi oinadi thau export ta yamna soklagani haire Russia dagi energy lobagi chang hanthana na bahona re EU Russia dagi gas thau amasung koila laibagi chang hanthana na ba European Union EU na lambi thiri haina European Commission gi President Ursula von der Leyen na phongdokhre masigi panda masi phangnabagi damag EU gi senmit lon ase tangdu leitaba ohenna bagi road map oidiba green deal henna yengsilagani haina President haikhe
EU na masage energy gidamak mipan tangdanaba honagani haina Bonder Leyen na haike.